Kanglai News ki ayuki pawing biriba pumnamakpu Roma Ilangbamna ikokno ng kurumjari. Kabo tampaki lanfamda KNA-B gi kadar kuntra mga HATKHRE Manipur gi yawloy ani Leikhidre Manipur gi Kamdong district tainariba Myanmar gi kabo tampakta hawkiba numit kharani asida leptana khutongnarakpadagi makha chatharakpa oina ngasisu Manipur gi KNA-B ga Manipur gi apunba lalholup singa akanba mawongda nomai kamnakhre hawjik fawda KNA-B gi kadar kuntra mga gi mathakta HATKHRE loinana Manipur gi apunba lalholup gi kadar ani Leikhidre hairi Thajaba yaba mafamdagi fangba pauna hai Kuki National Front Burma gi kadar singna Manipur gi apunba lalholup singi lairiba kem amada landarakpadagi Manipur gi yawloi singna induna nongmai kapada ngarang pawda KNA-B gi kadar kuntra rom hakrabani masigi makha chatharakpa oina ngasisu nakalani gi marakta akanba mawongda khutongna maduda KNA-B gi kadar kharasu hatkibaga loinana hojik fawda Kuki lalholup asigi kadar kuntra mga rom HATKHRE loinana ngasigi khutongna aduda kanglai yawol kanba lup ki kadar amasung koireng na Luchingba Unlf ki kadar ama Leikhidabani Leikhidaba kadar ani adugi maming laifam na singba amata lup ani gi maikaidagi official oina lautorokpa hojik fawbagi oina leitri makada na ngasi numidang atyengbada fawbada nakalani gi marakta akanba mawongda khutongna ki hairi MLA mangagi case ki hearing makha chatharagani 12 suba Manipur Legislative Assembly gi mikhalda Janata Dal United ki tiketa mai paklakraba tungda BJP da yawkraba MLA mangagi mathakta tharakhiba disqualification case ki makha taba hearing lagliba February 3 gi ayuk pung 12 makhaida 12 makhai taba matamda Manipur Legislative Assembly gi speaker gi tribunal da chatharagani MLA mangagi mathakta tharakwa disqualification case sing numit asida makha taba hearing chathanaba Manipur Legislative Assembly gi speaker gi tribunal da thokiba court list da pali Puru Kanglup Singbu ikai khumnaba mawongda paw sandopatangai fade en lokendro asumada yumpham oiba paw miyamna phanghanba leiminariba Puru Kanglup Singi nat amasung chanabi singbu ikai khumnaba mawongda paw sandokpa haibasi tangai fade haina Manipur University gi Vice Chancellor Professor N. Lokendro na Fongdokhre. UNC gi tripartite talk April thada amuhana lekhre ngasi Senapati District ki DC Conference Hall da India Lengak Manipur Lengak amadi United Naga Council gi marakta chathakiba tripartite talk ki 13 round gi wari sanaba loisinkhre ngasi ayu pung 13 rom tabada pangthokiba mifam aduda India Lengak ki oina North East Advisor AK Mishra IB gi Deputy Director Nabadip Singha Grewal Manipur Lengaki oina Chief Secretary Prasanta Kumar Singha Home gi Commissioner cum Secretary N Ashok Kumar amadi UNC gi President NG Lorhonana Luchingba mihutarani thoi saruyaki wari sanabadu da kumja 2026 da state asida nauna sengkiba districtorate handokpagi wafam khanagi hairi adubu wari sanabadu da kari warep laukibagi haibati chapchana khangma ngamdri makadana 13 suba round di tripartite talk asi chahi asi gi April thada amu pangthokani hairi security force na khulai phagathkhre ngasi ayu Kaching district ki manung chanba Charol Khunau Chingsang Parengda Manipur Police amadi Assam Rifles apunba kangbu amana thiba humbagi thabak chathabada khusukulai kya phagatpa ngamle hairi police tagi fangba paw man hai akaknaba paw ama fangbadagi Kaching Police Commando Units Wangu Police amadi Nimpudaru Suba Assam Rifles ki apunba kangbu amana Charol Khunau Chingsang Parengda ayuk pung 9 taramdaida thi humbagi thabak adu chathakibani Thawdok asi mari lainana thijinabagi damak Wangu Police Station na case ama lakhatre hairi Assembly gi BSC meeting matam lekhre February 10 da 12 suba Manipur Legislative Assembly gi 3 suba session pangthoka dawriba asigi Business Advisory Committee gi mifam February 3 gi nungthil pung ani taba matamda Assembly gi Speaker Thoksom Satyabarta gi chamber da pangthoklagani haina Assembly Secretary K Magazine na notice Sukhre numit asida Assembly gi mifangi matam kyam yamna sangna amadi atai business gi matangda members sing na khanagani mifam asi committee gi members sing na saru yanaba khangali Facebook page agi update khala khojage NSCM ayangi MANAO NUPA ama KNA-B na HATKHRE sidabu naga isinnaw mayam aikoi ga puna Kuki loisinkhibana faranida sifawda sumtumina laiselagadi noiwa lore kanade aiki sifataba insin manate matang saring aida thupsin haurasi singmi tami amatagi apunba saktam chi handaki matang sida Kuki si yade haibadu khanghanawrasi Kanglai Park apunba kholaudagi khara lokhajage MBUs da mari manga sibagi paw leire makata na kanna khothoknari yamna nungaite athawasing
Myanmardagi nomai kablakpada Manipur macha maring jatigi angang ama makokta panduna sokle. Father name Morung, mother name Totha, child name D Iris. Kanglai future dagi update khara lakhosage. Hojik Myanmarda lanpam anida akanba mawongda lanthengnari aikogi pathau amasu isor khurumbiyo aikogi imasing. Kanglai pak apunba kholaudagi update khara lakhosage. Ngasigi lanpamda iraibaki damak thawai thakraba athauba chiromcha Unlf ki mapugi leikolda ingna chingna leirasanu athauba na kathokli yaoloi singna kumang chauchili athauba rest in peace. Rambagi Luchingpurel Robin Mangang Kwarakpamdagi update khara lakhosage. Somdana harau kumhai hausi yu bender da queue lingnaba nakal amaromdana nangi aigi I marigi chahi nauriba angang kaya yauna yengnabaga mayoknari thawai thari khudom itilaga takpanadi kaidongnungda oithokloi isa isana angamba isagi daita laudaba yadiko haiba wakalonchi hek chinglida cheliba iduda yaudriba makai mai pakpa sungamngamoi hena awaba piba mayoknarakini hinkisira punna lumina krasira wakal taunaro matam leitre.